nang kay daw balay no ha nang kay daw balay no ba sida nang nan jan la ga ingon da sumo li si kay gino nang na ingon oto si kyang wali ke ini kau star rồi ayo ayo kau star rồi ba nang na kau balay ri ye mafam sida nang gi sangjaba mai na na pirame nang na igi yum da lak pa yarame khuding mak lo yarame adu ba hausi am da yadre ini kau misal kau kenal nanti dino ba ai je kay ning khali no nang gi ai je kay ning khali no ba nang na sana na ning ba mong de ja sana ya bra ai je lai khada bi ra chalo chalo yam du chalo chalo na sak to mo na ingon ulak ano je han chan chan kaya ra hai kra ge na ngan thôi nang ai bu ta theri ba do nang no mudi soi dir ka bakini he kana ki sum phom to pai thik tu mo ba ne ngan thôi nang ai kana no ha ti no pa soi dir ta ka ne lai macha dubu ai gi su thamoi ma palo mani na ni gi thamoi budi masa khan lai da gi thamoi se mama lai ta bra mama yaw da bra ai gi di pun si lai ta bra Tino tayo sinanang na. Manabi yung tawag na nila. Sa krehe nang inamanabi unabasi bema. Ngakang chat kayo daw, kasi daw kumagi hong nabi. Ito nga daw ba rin. Adugi na tiye, nang nakoy diba, nang nakhangna zariba nupasing dubu, katay da gino ba? Imada ne, siyang na, oy hayo ko. Ay di hayjay sini, hayeng ne, lahi na ba, sudat na ba, madaga ne, adugong baga di yaroy. Kumagi hong nabi, ito nga nga po ni. Ngang ba na timi bema, hawjikani nupasing jidin ne, namangda na paisa paiba natungda na ne mayumda na ne zarahen ba kang kung hata ayamba su oiriba adu namin ana do singo haiba imana haize hayeng ne imada ne loina hayo kadai dagi no kai lamdagi no ima thigat ke haiba Adubudi imagi masani dana. Adubudi aina khangna dun to kani bai ma. Okay, ado haisinu ko aina haibadi hayeng soidana ba nupi haibasi dine khomthang amutang soikibadane loire migi ngangna phang hatani aduduna ne kaksina kak hatlaga ne sohen ba yade ko Hoi ma. Ado ai sa kitang sagi ge. Ado lao sa hana TV lao ba. hoi la Dango ba. Nang na ibu nushi ni haise. Ai sum phagi sum manjale. Kaino hajibo Nang na nong ta su maya mamang da koi ba su bu bide. as siwa ne na nang na kau na si hujik la unari jidi chapminari jidi kai sai no haron kai sai no haron Ngasi gi wana te da. Ngangai ha bane. as lore ai thabak sam chili jidi nongam de hogla chatle nami taraga hale karam khana sangdino ai sandi obi ne trong si lai ja sangmu matam de lai si ni kaino Ado ai kenong ta hangge. kaino Nang sel ga bai bra. sel hai bro Oh. adu di kya kapsalo hai no Hojiki na te he. Akhoi ma do sel bai ban pa da na tradi yun pam ba yaro he ba. mi mana sel bai banu para de mi pan bia ro hai ba as sel yo adi kama pai ke no ai to thabak sia sel ga tani ke no adu di ina noi ma she shen si kaya mukti pi de ga di ma ya ne As ko na gi hairaga sungangi. ai di ko na ga ngai ngamdram ni ne sa sa to so lagi si nei khali je ni ne kanom harak ba ne ai di kanom sa ta hog de ne ai thamoi je sum pen de Yam phai nang se. Akhoi ma na yaran. asing ba ya ro Hoi.
ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯏ ꯃꯥ ꯌꯥꯅꯤ ꯍꯥꯏꯕ ꯍꯔꯥꯎꯋꯦ ꯀꯔꯝ ꯀꯥꯟ ꯄꯨꯕꯤꯗꯣꯏꯅꯣ ꯀꯣꯏꯕ ꯀꯥꯏꯗ ꯀꯣꯏꯁꯦ ꯍꯥꯏꯅꯣ ꯈꯪꯗꯤꯌꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯨꯄꯤꯅꯤꯅ ꯅꯨꯄꯥꯅ ꯍꯥꯏꯗꯧ ꯅꯠꯇ꯭ꯔꯣ ꯂꯣꯛꯇꯥꯛ ꯆꯠꯁꯦ ꯍꯥꯏꯔꯕ ꯑꯁ ꯂꯣꯛꯇꯥꯛꯀ ꯂꯥꯛꯏꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯀꯩꯅꯣ? ꯂꯨꯄꯥ 50,000ꯗꯪ ꯄꯨꯒꯦ ꯍꯥꯏꯕ 50,000ꯗꯪ ꯑꯧ ꯀꯩꯗꯧꯉꯩ ꯌꯥꯅꯤ ꯈꯪꯗꯤꯌꯦ ꯀꯔꯝ ꯀꯥꯟ ꯌꯥꯗꯣꯏꯅꯣ ꯑꯩꯒꯤꯗꯤ ꯅꯪꯅ ꯌꯥꯕꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯀꯩꯗꯧꯉꯩ ꯄꯤꯔꯛꯑꯣ ꯍꯥꯏꯅꯣ ꯑꯗꯨꯝ ꯊꯨꯔꯤꯒꯦ ꯌꯥꯏ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯑꯩ ꯑꯣꯐꯤꯁ ꯆꯠꯊꯣꯛꯎꯔꯕ ꯉꯁꯤ ꯅꯣꯡꯅꯤ ꯂꯩꯔꯒ ꯑꯩ ꯑꯗꯨꯝ ꯄꯨꯔꯛꯑꯒꯦ ꯃꯊꯪ ꯎꯅꯕꯒꯤꯗꯣ ꯑꯗꯨ ꯁꯣꯏꯗꯅ ꯄꯨꯔꯛꯑꯒꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯂꯦꯀꯣ ꯍꯣꯏ ꯂꯨꯄꯥ 50,000 ꯀꯗꯥꯏꯗꯅꯣ ꯑꯩ ꯇꯧꯗꯣꯏ 50,000ꯁꯤꯕꯨ ꯑꯁ ꯁꯤ ꯃꯤꯁꯦ ꯀꯔꯤꯅꯣ ꯅꯪꯕꯣ ꯅꯪ ꯅꯃꯤꯠꯇꯣ ꯎꯗ꯭ꯔꯕꯅꯤ ꯅꯪ ꯑꯇꯣꯞꯄ ꯑꯣꯏꯔꯗꯤ ꯉꯁꯥꯏ ꯊꯥꯖꯟꯗꯅ ꯅꯪ ꯉꯥꯏꯈꯣꯁꯦ ꯅꯪ ꯑꯗꯨ ꯂꯥꯏꯔꯤꯁꯦ ꯅꯪ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ 이씨 레이테 생각 레이테 50,000ꯗ ꯄꯤꯌꯣꯃꯦ 그동나봐 ꯑꯁ ꯑꯩ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯦꯕ ꯑꯗꯣ ꯃꯣꯏ ꯃꯃꯥꯅ ꯁꯦꯟ ꯄꯥꯏꯕ ꯅꯨꯄꯥꯗ ꯂꯩꯇ꯭ꯔꯗꯤ ꯌꯥꯔꯣꯏꯅ 50,000ꯗ ꯄꯨꯒꯦ ꯍꯥꯏꯁꯦ ꯑꯩꯁꯦ ꯄꯤꯒꯦꯅ ꯍꯥꯏꯗꯣꯛꯎꯔꯦꯕ 나든지 레이테는 하루이봐 아도 아이가 하겠네 ꯃꯃꯥꯗꯣ ꯁꯦꯜꯗ ꯌꯥꯝ ꯉꯥꯎꯋꯦ ꯍꯥꯏꯕ ngài khổ 아이가 하게봐 첸도 아이 삐다게봐 아도 낭디 누피네 양 왕내잖아 낭모데 엄마 카이로네 이거다 아도 첸기 부범다 따게봐 야브라 아이게 너무 하게봐 야브라 ꯌꯥꯔꯦ ꯅꯪ 50,000ꯗꯤ ꯁꯣꯏꯕꯗꯤ ꯌꯥꯔꯣꯏꯀꯣ 이 하영이 또 나오네 우리 락해라 ꯑꯩ ꯍꯣꯔꯦꯟ ꯉꯥꯏ ꯍꯧꯖꯤꯛ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯄꯤꯔꯣ ꯂꯥꯛꯑꯣ 그래도라 타모 이만 주시나 할로 아스 그래도라 해로 빌라마티 백 군기부너 나꼭 사이도 거리기노 봐 하 아이나 하이브도 또 오네 lấy ngôi chạm khẳng đi chạm thì khẳng đi hay đi số gì này là cái anh muốn đồng tất cả cái này misi thằng kim chạm vào đây 오늘 안 좋다 합게 또 거야 야다지 아도는 너네 cái nó tôi mà tầm này thằng suy mà tầm thằng suy thì mình có xem pan năng ado pan nó 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 tham đó ha cái nó tham đâu bạn trang nhà nó cha ba ai khăn có năng thằng chúng mình đúng mà na 그가 pan tukang tham mong na hat năng 좀 kia lên nó thọ mong thà nó mang nam ja không dân lập nơi đi mà ta maru mga thong phải thọ cái này có quay mang thamo 타모 아스 원이가 사본 건데 야, 거의 다 뭐냐, ፐ니. 타모, 나나 거 너무 하이게 봐. 그래 그냥 아, 이만한 것이야. 제일 생각해도 부기. 아도 더 비비기죠. 타모 거의 다 뭐냐, 시장 타네. 거의 다 뭐지, 타모. 마 레이터 또 있네 봐. 아이나 어디 미성성 거 레이나 하도 오가 두고 타모 뭐 레이나 미 마마 저 펀. 아이 나원데 그래 하 ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯏꯔꯩ ꯆꯥꯁꯤꯡꯗꯤ ꯃꯤꯒꯤ ꯂꯣꯟ ꯉꯥꯡꯒꯅꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯉꯥꯡꯉꯨ ꯍꯥꯏꯗ꯭ꯔꯣ ꯁꯪꯒ ꯒꯥꯏꯗꯣ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯔꯦ ꯋꯥꯈꯜ ꯊꯥꯎꯅꯦ ꯅꯪ ꯀꯣꯛ ꯋꯥꯈꯜ ꯊꯥꯎ ꯌꯥꯗꯗꯤ ꯃꯁꯪꯒꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯪꯁꯦ ꯀꯩꯗꯧꯅ ꯐꯦꯅꯣ 타모이제. ꯌꯥꯔꯦ ꯇꯣ ꯅꯪꯅꯅꯦ ꯍꯣꯏ ꯇꯥꯃꯣ. ꯃꯥ ꯀꯅꯥꯅꯣꯁꯦ ꯑꯩ ꯈꯪꯖꯗꯕꯅꯤꯅ ꯅꯪꯅ ꯃꯗꯨꯒꯤ ꯊꯧꯗꯥꯡꯗꯣ ꯂꯧꯒꯗꯕꯅꯤ ꯍꯣꯏ ꯇꯥꯃꯣ. ꯁꯦꯟꯒꯤ ꯋꯥꯗꯤ ꯁꯦꯟ 자, 50 건 같아. 가고. 무시. 타모. 자, 비디오 나무. 너희는 세 러기 이제 강나나 봐. 비디오 나무. 나무. 저기 뭐. 라미 거의 비디오자. 비디오니 고만 남이자. 타모 형 토신 제게 타모. 낭나 가이 뭐 세니 싱감들어 봐. 세니들은 부러. 나는 세니 싱감들어 봐. 낭기 라우라 골에 윰라. 거. 낭기 아래가 윰들 이거 막 아보이 러브 비아래 거. 야, 타모. 난 징비 싱각하니까 소리도 신제게 타모. 징비 싱각하니까 신기 타모. 부럽고 난 아침 편 타모 형 동화 제게 타모. 난 이거는 러브 타모 비디오로 잘 와, 아보이 거이네다 보이니. 난 러브래 코스인데. 타모. 잘해. 난 사람들이 막 와인 사게. 난 아사이보다 그리고 막 와인 사게. 넌 꼭 잡고. 쪽 양.
ꯉꯥꯡꯕ ꯁꯤꯡꯁꯤꯅ ꯅꯪ ꯀꯣꯛ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯅꯤꯅ ꯑꯦ ꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯑꯉꯥꯡꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯕ ꯑꯉꯥꯡ ꯍꯥꯏꯕꯅꯤꯅꯦ ꯑꯗꯣ ꯌꯥꯅꯤ ꯄꯩꯁꯥꯗꯣ ꯀꯞꯁꯤꯜꯂꯦꯗꯅ ꯑꯩꯈꯣꯏꯅ 시즌하는 오늘 태어나서가 손 통하게 둘이 저전 잡아 따고 싸우게 둘이 할로 호이네 야네 हंदक्ति खर थाप मफम चने बैंकॉक थाईलैंड माउस कहीं ऑस्ट्रेलिया चलू है ममाई नालब को ममाई नालब फजर या हो ओके गुड तमें ꯃꯃꯥꯗꯨꯅꯤꯅꯦ ꯀꯔꯤꯅꯣ ꯃꯆꯥꯅꯨꯄꯤꯅꯣ ꯂꯛꯇ ꯃꯃꯥ ꯌꯥꯎꯔꯛꯏꯁꯤꯕꯣ ꯑꯩꯕꯨ ꯑꯁ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ ꯑꯩ ꯂꯣꯛꯇꯥꯛꯇ ꯄꯨꯔ ꯅꯩꯈꯥꯏꯔꯒ ꯇꯧꯔꯒ ꯃꯃꯥꯅ ꯁꯣꯛꯁꯦ ꯀꯔꯝꯍꯥꯏꯅ ꯄꯨꯗꯣꯏꯅꯣ ꯁꯤꯕꯣ ꯁꯦꯜꯒ ꯆꯠꯅ ꯄꯤꯔꯝꯃꯣꯏꯀꯣ ꯑꯩ ꯁꯣꯔꯛꯇꯅ ꯀꯔꯤ ꯇꯧꯗꯅ ꯃꯃꯥ ꯌꯥꯎꯔꯛꯏꯅꯣ ꯍꯥꯏꯕꯅꯤꯗ ꯀꯨꯏꯔꯦ ꯊꯦꯡꯅ ꯉꯥꯏꯍꯜꯂꯤꯗꯨꯕꯨ ꯑꯩꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯃꯥ ꯉꯥꯏꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯏꯃꯥꯔꯣ ꯍꯣꯏ ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯎꯔꯕꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯕꯕꯨ ꯑꯁ ꯌꯥꯎꯔꯛꯇ꯭ꯔꯕꯣ ꯁꯦꯜꯗꯔꯣ ꯍꯣꯏꯅꯦ ꯌꯥꯎꯔꯦ ꯀꯥꯏ 비로해. 셀도 이마도 비토모가 어머니 저도 너죠? 나대. 보는 잡민나도니 가이노. 가이노. 아스 이리 박ham을 샤비 고셔버도 마마 고만 부서도 있는 거. 아코지 좀 잡민나예. 야로예 가이노. 중화로다. 미나 모이랑도 거기 따로 제도로가 거니. 아도 보는 잡으니 가이가게. 지야로다 그만이 끊을 수도 있는다. 아스. yum hek yor pase ne na ma hek tai ai di ne bima ima di ne puk se big hek thalle ai di ne hore sa kam ta sa ja ro tumura ni hai sini tumuro bana pharani ai tumurage ai ji ja ro ye puk pik thalle ba yai mado phajana yai man hai sini nupa do phajana yai hai sini ko nangbo ngasai pisa do kadai no nai khoi ma lo thorkhige khomai hangna bi jong tawre nuong tra su ya ba sida bima tangna phangba tanja se pak phang pote aduduna ne ima di ne hairi sini nupa du da ne mathang unaba da chen gro ba as khomai hangna bi jong tawre ai khara kuina lai ni kai no ꯐꯪꯍꯧꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯦ ꯃꯤ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ ꯀꯣꯛꯅꯦ ꯃꯊꯪ ꯎꯅꯕꯗꯅꯦ ꯁꯦꯜꯍꯧꯔꯣꯀꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯐꯖꯅ ꯌꯥꯏꯀꯣ ꯏꯃꯥꯅꯦ
ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯑꯩꯗꯤꯅꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯄꯣꯊꯥꯔꯨꯔꯒꯦꯀꯣ ꯈꯨꯃꯥꯏ ꯍꯧꯅꯕꯤ ꯆꯒꯠ ꯆꯒꯠ ꯉꯥꯡꯕꯁꯤꯅꯦ ꯑꯩꯅ ꯈꯨꯠ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯁꯣꯝꯗ ꯀꯣꯛ ꯃꯊꯥ ꯁꯥꯏꯁꯤꯒ ꯇꯥ ꯈꯥꯒꯦꯝꯕ ꯍꯥ ꯇꯥ ꯉꯧꯕꯅ ꯍꯟꯗꯛ ꯇꯧꯔꯤ ꯃꯑꯣꯡꯁꯦ ꯀꯔꯤ ꯃꯑꯣꯡꯅꯣꯕ ꯑꯩ ꯀꯣ ꯁꯥꯎꯅꯤꯡꯉꯕꯖꯥꯠꯅꯤ ꯌꯥꯝꯅ ꯀꯗꯧꯔꯒꯦꯕ ꯈꯜꯂꯨꯅꯦ ꯅꯪꯁꯨ ꯑꯃꯨꯛꯇ ꯑꯩ ꯎꯔꯦ ꯑꯩꯉꯣꯟꯗ ꯅꯞꯄꯤ ꯑꯃ ꯎꯔꯦ ꯑꯃꯗ ꯑꯃꯨꯛ ꯅꯞꯄꯤ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯤ ꯃꯥꯁꯤ ꯄꯪꯅꯞ ꯅꯞꯄꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯕ ꯑꯩ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯤꯅꯦ ꯁꯨꯝ ꯉꯣꯕꯒ ꯅꯪꯒ ꯀꯃꯥꯏ ꯃꯔꯤ ꯂꯩꯅꯔꯝꯃꯤꯅꯣ ꯁꯦ ꯂꯩꯀꯥꯏꯁꯤꯗꯅꯦ ꯃꯤꯅ ꯍꯥꯏꯅꯕꯗ ꯌꯥꯗ꯭ꯔꯕꯅꯤ ꯅꯪꯒꯨꯝꯕ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯊꯣꯛꯂꯛꯄꯁꯦ ꯃꯥꯅ ꯃꯁꯤꯗ ꯅꯪꯅ ꯀꯔꯣꯝꯗ ꯍꯥꯏꯖꯤꯜꯂꯒ ꯉꯧꯕꯒ ꯀꯃꯥꯏꯅ ꯐꯣꯟ ꯐꯥꯎꯅꯔꯝꯃꯤꯅꯣ ꯑꯗꯨꯗꯅꯦ ꯃꯤ ꯅꯨꯡꯁꯤꯔꯨꯕꯅꯤꯅ ꯄꯪꯊꯔꯣꯏꯁꯨ ꯍꯦꯛ ꯉꯝꯗꯒꯨꯝ ꯇꯧ ꯑꯩꯀꯣ ꯀꯥꯏꯅ ꯊꯣꯛꯀꯦꯁꯨ ꯍꯦꯛ ꯉꯝꯗꯒꯨꯝ ꯇꯧ ꯍꯧꯖꯤꯛ ꯐꯣꯟ ꯐꯥꯎꯅꯔꯤꯕꯣ ꯐꯥꯎꯅꯗ꯭ꯔꯕꯣ ꯂꯨꯈ꯭ꯔꯕ ꯇꯥꯡꯀꯛ ꯑꯃꯗꯅꯦ ꯍꯦꯛ ꯂꯩꯔꯤꯁꯦ ꯑꯗꯣ ꯈꯪꯗꯦꯗ ꯃꯥꯒ ꯐꯣꯟ ꯐꯥꯎꯅꯗ꯭ꯔꯒꯗꯤ ꯏꯕꯥꯅꯤꯁꯤ ꯐꯥꯎꯅꯕ ꯀꯩ ꯀꯥꯏ ꯀꯔꯤꯕ ꯑꯦ ꯀꯔꯤꯕ ꯅꯪ ꯑꯦ ꯇꯧꯔꯒꯦ ꯇꯧꯒꯅꯣꯕ ꯇꯧꯔꯒꯦ ꯑꯩ ꯇꯧꯒꯅꯨ ꯍꯧꯖꯤꯛ ꯇꯧꯒꯅꯨ ꯇꯧꯔꯒꯦꯅꯦ ꯑꯩ ꯆꯠꯍꯧꯒꯦ ꯆꯠꯂꯦ ꯀꯥꯎꯈꯠꯈꯤꯗ꯭ꯔꯦ ꯅꯪ ꯗꯥꯎ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅꯤꯁꯦ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯈꯤꯁꯦ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯁꯨ ꯁꯥꯅꯕ ꯑꯩꯅ ꯀꯟꯅ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯣ ꯁꯥꯏꯗ ꯍꯥꯏ ꯑꯗꯣ ꯏꯕꯥꯅꯤ ꯆꯠꯂꯒ ꯑꯝꯇ ꯌꯦꯡꯉꯨꯁꯦꯕ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯨꯁꯤ 이만한 놈은 신 하면 들어. 셋. 이만한 하기도 싫어. 어두고 나는 그렇게 하면 나자가 이마도 거울가 시간지 비럼. 셋. 아이 저기 거. 레버 신기부 자신도. 나는 비게 되면 나도 내 탱나 홀로. นายครูเคยเห็นจังทั่วไว้เหรอ 짜링 맘 통으다. 나는 짜링 맘. 나랑주 나는 통으로 사래 두고. 난 짜링 맘 통. 아이 잘해. ꯏꯃꯥ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯁꯤ ꯂꯩꯔꯦ ꯐꯔꯦꯗ ꯑꯩꯗꯤꯅꯦ ꯅꯪꯒꯗ꯭ꯔꯥ ꯅꯪꯉꯣꯏꯗ꯭ꯔꯥꯅꯅꯦ ꯄꯥꯈꯠꯂꯨꯔꯕꯅꯦ ꯍꯥꯏꯕ ꯑꯁ ꯏꯌꯥ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯌꯨꯝꯗꯨꯕꯨ ꯀꯔꯝꯕ ꯃꯇꯥꯡ ꯌꯧꯔꯒꯦ ꯍꯥꯏꯕ ꯁꯥꯔꯤꯗꯤ ꯍꯥꯏ ꯏꯃꯥ ꯁꯤꯁꯤꯅ ꯅꯅꯦꯒꯤ ꯃꯌꯨꯝꯅꯦ ꯍꯥꯏꯗꯥꯏꯅꯦ ꯅꯣꯏꯕꯣ ꯍꯣꯏ ꯃꯥꯅꯦ ꯏꯅꯦꯒꯤꯅꯦ ꯍꯥꯏ ꯑꯗꯣ ꯑꯩꯗꯤꯅꯦ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯃꯤ ꯏꯕꯦꯝꯃ ꯅꯌꯨꯝꯗꯣ ꯊꯨꯅ ꯂꯣꯏꯁꯟꯅꯕ ꯅꯪꯅ ꯈꯔ ꯒꯤꯔꯤ 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 ꯇꯛꯑꯣ ꯍꯥꯏꯕ ꯍꯥꯏꯔꯤꯅꯤ ꯏꯃꯥ ꯑꯩꯁꯨ ꯃꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕꯗꯤ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯆꯍꯤ ꯐꯥꯖꯤꯜꯂꯛꯑꯒꯗꯤ ꯂꯨꯍꯣꯡꯕꯁꯦ ꯀꯃꯥꯏꯅ ꯆꯍꯤ ꯐꯥꯔꯒ ꯂꯨꯍꯣꯡꯒꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯣ ꯏꯃꯥꯅ ꯑꯩꯕꯨ ꯁꯤꯗ ꯁꯨꯝ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ 이마 해 아빵비 이마는 낭시대 탐미세 아따이기 나띠 호지간기 누빠싱제 맘이 양그라사니 낭나 아다 아무 할라가 레이라간다 루홍니 하이라가 юм차 로이드리 하이라가 아마 무고 부살라디 가마이 떠우디노 낭 겉나 트로망제디세 마시디 아빵비시디 이마나 하이리세 기안타오 수마이나 하요 다다 ꯌꯨꯝꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯟꯕꯤꯌꯨ ꯏꯃꯥ ꯂꯥꯛꯑꯝꯃꯤ ꯑꯗꯨꯗꯨꯅꯅꯦ ꯏꯃꯥꯅꯅꯦ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯌꯦꯅ ꯅꯪ ꯈꯔ ꯇꯝꯃꯨ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯁꯨꯔꯨ ꯅꯩꯌꯨ ꯃꯥꯏꯅ ꯌꯥꯖꯅꯤ ꯀꯩꯗꯧꯕꯒꯤ ꯏꯌꯥ ꯅꯨꯄꯥ ꯑꯗꯨ ꯐꯕꯗꯨꯕꯨ ꯅꯪ ꯁꯤꯁꯨ ꯍꯣꯏ ꯍꯥꯏꯒꯦ ꯏꯃꯥ ꯍꯥꯏꯕꯕꯨꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯍꯤꯒ ꯍꯥꯏꯕꯗꯤ ꯆꯍꯤ ꯐꯥꯖꯟꯈ꯭ꯔꯒꯗꯤ ꯅꯈꯣꯏꯁꯨ ꯅꯆꯥ ꯅꯁꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯁꯜꯂꯛꯑꯗꯤ ꯐꯔꯛ ꯇꯥꯅꯤ ꯇꯧꯍꯣꯏꯗꯦꯕ ꯂꯨꯍꯣꯡꯕꯗ 이마나 하이리세 ꯑꯗꯣ ꯆꯥ ꯊꯛꯈꯤꯁꯦ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ 야라니다 로로는 이사오 하는 나버니 ꯃꯅꯨꯡꯗ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯍꯣꯏ ꯂꯥꯛꯑꯣꯀꯣ ꯏꯃꯥ 여보! 따나 먹고 그래. 여보! ꯀꯅꯥ ngồi đi mà. ꯉꯁꯥꯏ ꯑꯌꯨꯛ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯊꯕꯛ ꯊꯣꯛꯈꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯟꯐꯝ ꯈꯔ ꯂꯧꯈꯤꯕꯀꯣ ꯃꯥ ꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎꯁꯦ ꯆꯨꯡꯆꯤꯡ ꯁꯤꯡꯉꯛꯇ꯭ꯔꯕ ꯑꯗꯣ ꯐꯅꯌꯥꯝ ꯀꯟꯅꯁꯨ ꯍꯥꯏꯔꯦ ꯃꯥ ꯁꯦꯟꯁꯨ ꯆꯨꯡꯆꯤꯡ ꯁꯤꯡꯉꯛꯇ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯝ ꯈꯪꯗꯗꯅ ꯃꯥ ꯑꯝꯇ ꯎꯅꯒꯦꯅ ꯂꯥꯛꯄꯅꯤ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯎꯅꯗꯅ ꯑꯗꯨꯝ ꯍꯟꯕ ꯈꯣꯏꯗꯧꯒꯁꯤ ꯁꯥꯎꯅꯤꯡꯉꯛꯄꯅꯤꯗ ꯑꯗꯣ
ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯕꯦꯝꯃ ꯑꯩꯗꯣ ꯃꯥ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯁꯣꯏꯗꯅꯗꯤ ꯇꯝꯃꯨꯀꯣ ꯑꯍꯣꯏ ꯑꯗ ꯌꯥꯔꯗꯤ ꯑꯩꯉꯣꯟꯗꯁꯨ ꯃꯤꯋꯥ ꯌꯥꯗ꯭ꯔꯕꯅꯤ 이베마 한닥디네 삐더버 숭야야로이 아투 어떤 싱어나 가이비로 ꯍꯣꯏ ꯑꯩ 그리고 많은 ꯍꯜꯂꯛꯑꯒꯦ. 싱었더봐 마나 거기 셀 나오기보다 넌나 비디오 나만 나타 마나 셀 나오고 맞담도다 아이 마마 sắc khang데 넌나 하이드나 비기 나타봐 아두리 비디오도 빠나 남기버니 마나 셀 나오고 맞담도다 어이나 하이나기 뭐지 그이 하니 그이고 마나 셀지 싱었더봐 시기 윰 인콜 뿌라막세 아코이 민도 완전 빠이세 야나그람 너희는 윰스다 농아이네 레닝에 시 윰세 마기 윰니 가봐 마 톡탁 떠구라 두다 하이란 버디야 윰세 마이 윰네고 아두나 와이형 강닝데 너희 농아이네 라유 아코이기 셀도 센도이니 셀레데 뿐나 가로름 싱어거든네 농아이네 레긴 칼라바 셴도 손칭 돌고 나트르 낭용 탕들이 윰라버는 뒤야서래 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯁꯤ ꯌꯨꯝꯁꯦ ꯃꯥꯒꯤ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯅꯦꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯏꯕꯦꯝꯃ ꯏꯃꯥ ꯌꯨꯝꯁꯤꯁꯨ ꯃꯥꯒꯤ ꯑꯣꯏꯔꯝꯃꯦ ꯁꯥꯏ ꯍꯥꯏꯔꯒ ꯑꯁ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦꯗ ꯀꯩꯅꯣ ꯃꯥꯅ ꯇꯧꯖ ꯁꯥꯏꯗꯨꯕꯣ ꯀꯩꯅꯣꯕ ꯃꯥꯅ ꯇꯧꯖ ꯁꯥꯏꯗꯨꯕꯣ ꯑꯩ ꯌꯥꯝ ꯁꯥꯎꯔꯛꯀꯅꯤꯀꯣ ꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯁꯜꯂꯛꯏꯁꯤꯅ ꯏꯃꯥꯅ ꯄꯩꯁꯥ ꯄꯥꯏ ꯆꯦꯟꯈ꯭ꯔꯣꯗ ꯍꯥꯏ ꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯏꯃꯥꯅ ꯊꯣꯛꯍꯜꯂꯤ ꯅꯠꯇ꯭ꯔꯣꯗꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯗꯤ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯏꯃꯥꯅꯁꯨ ꯐꯅꯕ ꯁꯤꯜꯂꯨꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤꯗꯤ ꯀꯅꯥꯅ ꯈꯪꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯨ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯀꯃꯥꯏꯅꯅꯣꯕ ꯇꯧꯗꯣꯏꯁꯤꯕꯣ ꯀꯩꯅꯣꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ ꯅꯄꯥ ꯇꯥꯔꯗꯤ ꯋꯥꯒ ꯊꯣꯛꯄꯗ ꯂꯣꯏꯔꯅꯦꯕ ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣꯕ ꯕꯦꯝꯃ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗꯅꯦ ꯏꯆꯥꯅꯦ ꯂꯤꯛꯀꯁꯦ ꯈꯨꯖꯤꯒꯁꯦ ꯂꯣꯏ ꯄꯤꯔꯛꯑꯣ ꯏꯃꯥꯅꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ ꯁꯤꯗꯒꯅꯦ ꯏꯆꯥꯅꯒ ꯁꯤꯕ ꯂꯥꯛꯄ ꯌꯥꯄꯣꯠꯇꯦ ꯄꯨꯔꯒꯦ ꯍꯥꯏꯔꯣ ꯏꯃꯥ ꯂꯧꯊꯣꯛꯑꯣ ꯑꯗꯣ ꯏꯃꯥ ꯑꯩ ꯂꯣꯟꯅ ꯌꯨꯝꯗ ꯂꯥꯛꯑꯒꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯕ ꯀꯩꯅꯣ ꯁꯤꯕꯣ ꯌꯥꯗ꯭ꯔꯒꯅꯅꯦ ꯏꯃꯥꯅꯦ ꯃꯥꯒ ꯂꯩꯍꯧꯔꯣ ꯑꯩꯅꯦ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯖꯔꯨꯔꯒꯦ ꯀꯩꯅꯣ ꯍꯦꯛ ꯑꯣꯟꯅ ꯇꯩꯅꯕ ꯃꯊꯣꯡ ꯆꯥꯗꯕ ꯋꯥ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯕ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯏꯃꯥꯅ ꯁꯤꯡꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ 이마가 시대기 잡아 야로 ꯀꯩꯅꯣ ꯁꯤ ꯉꯥꯡꯁꯤꯕꯣ 야로이바 시대 레민다시 바이바니 레이라디 ꯆꯠꯂꯣꯍꯦ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯑꯩ ꯁꯠꯂꯦ 이마 뭐봐 내가 거기 다 먹이 비차도 뒤통나부 타오르네 아이고 나 묘하다부터 야들었니 저 아두네 야로 저 보도노 저 비디오 나모 자 실레 아이 레번질레 난 하요 아이 다모기 셀도 아또버더 싱하게 마시데 싱학더라 다모는 떠닝만 타박 타고다 야라네나 하요 따모도 퍼져도 빨리 누기 티네디 강게 미원데 셴풀가 셴싱네디 강데 너 와르디 너희 암도 너 와르디 너무 잘나모 따모 비디오 남도 퍼져도 따모 어저께 벌어주라 원치 와자 나트르디 아이 톡더로라 아 자사이 따모 자사이 나이뱅이 아이뱅 맞도 그때가 비고 들어게 따모 그냥 보이는 가요 해노 그럼 뭐 타노 능내 먹는 가요 어제 강암지 자사이 이 집어 자사이 따모 비디오로 선배야로 그래노 막 와도 하일라봐 와도 와도 하일라봐 하이디 따모 자사이 năng 눈에 쟁자이봉 까이 오바 아이고 아씨 난 너무 비사 부름다 이제는 놈이 너도 굿가도 좀 줬잖아 그중다 아이고 자사로 어디다 뭐 하게 하요 너무 가야 해야 되노 그래 오늘 비디오 까마이나 하야 되노 비디오 năng 아이 신도 깜 깐칭게 싱거 해노 까마이 타 홈거딩 아이 비고 들어게 아이고 눈빛 센서로네 용 셈든 뭐 거점 또 오네 까라이드는 재미봐 까라이드는 재미노봐 그런 것들 가다는 내 재미노봐 오이다 빠다부도 낭가노봐 능 오이다 빠다부도 낭가노봐 능가 또부도 이렇게 강해봐 아동바 오이다 빠다부도 낭가노봐 나쁜치도 미워에 가더라나 너희 아tum벌 미데 세나 가더라나 아이 셴도 너희도 비비네봐 아도 너희디 세안트란 타고해봐
ꯑꯩꯅ ꯅꯣꯏꯗ ꯁꯦꯟ ꯊꯥꯗꯩꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯅꯕ ꯅꯠꯇꯦꯕ ꯅꯀꯣꯛꯇꯨ ꯊꯥꯗꯧꯕ ꯀꯔꯝ ꯀꯥꯟ ꯄꯤꯒꯦ ꯍꯥꯏꯅꯣ ꯁꯠ ꯍꯥꯏꯌꯨ ꯇꯥꯃꯣ ꯊꯥ ꯑꯍꯨꯝꯗꯗꯤ ꯉꯥꯏꯕꯤꯌꯨ ꯑꯩ ꯂꯨꯍꯣꯡꯕ ꯂꯣꯏꯔ ꯁꯤꯡꯖꯔꯒꯦꯕ ꯇꯥꯃꯣ ꯐꯔꯦ ꯊꯥ 3ꯗꯣ ꯉꯥꯏꯔꯒꯦ ꯀꯩꯒꯨꯝꯕ ꯑꯃꯗ ꯁꯤꯡꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯣ ꯇꯥꯃꯣꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯕꯤꯔꯣ ꯑꯩ ꯅꯅꯥꯎ ꯑꯗꯨꯝ ꯌꯥꯖꯔꯦ ꯇꯥꯃꯣ ꯍꯤꯡꯒꯣꯜ ꯅꯨꯡꯒꯣꯜ ꯑꯩꯈꯣꯏ ꯂꯣꯏ ꯂꯧ ꯌꯥꯔꯦꯀꯣ ꯑꯩ ꯌꯥꯔꯦ ꯇꯥꯃꯣ ꯌꯥꯔꯦꯀꯣ ꯑꯩ ꯌꯥꯔꯦ ꯇꯥꯃꯣ ꯆꯨꯞ ꯅꯪꯅ ꯋꯤꯛꯅꯦꯁ ꯑꯣꯏꯅꯤ ꯍꯥꯏꯌꯨ ꯅꯪꯅ ꯋꯤꯛꯅꯦꯁ ꯑꯣꯏꯅꯤ ꯍꯥꯏꯌꯨ ꯑꯩꯅ ꯋꯤꯛꯅꯦꯁ ꯑꯣꯏꯅꯤ ꯇꯥꯃꯣ ꯋꯤꯛꯅꯦꯁꯁꯤꯗꯤ ꯀꯩꯅꯣ ꯋꯤꯛꯅꯦꯁ ꯍꯥꯏꯕ ꯋꯤꯛꯅꯦꯁ ꯆꯨꯝꯃꯕꯅ ꯑꯁꯦꯡꯕ ꯆꯨꯝꯃꯕ ꯏꯊꯥꯎ ꯑꯁꯦꯡꯕ ꯆꯨꯝꯃꯦ ꯑꯩ ꯂꯨꯍꯣꯡ ꯂꯣꯏꯔꯒ ꯁꯣꯏꯗꯅ ꯁꯤꯡꯉꯒꯦꯕ ꯇꯥꯃꯣ ꯄꯩꯁꯥꯗꯣ ꯑꯩꯀꯣ ꯅꯪ ꯊꯥꯖꯔꯨꯕꯩ ꯄꯩꯁꯥꯗꯣ ꯄꯤꯕꯅꯤ ꯑꯩ ꯅꯠꯇꯗꯤꯅꯦ ꯂꯧꯔꯤꯗ ꯍꯤꯞꯆꯅꯤ ꯂꯥꯎ ꯆꯠꯂꯦ ꯄꯩꯁꯥꯗꯣ ꯊꯨꯅ ꯁꯤꯡꯅꯕ ꯇꯧꯀꯣ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯁꯦꯟꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯄꯤꯗꯣꯏꯅꯣꯕ ꯑꯩ ꯇꯧꯗꯣꯏ ꯁꯦꯜ ꯃꯌꯥꯝꯁꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯅ ꯃꯔꯣꯜ ꯑꯃꯅ ꯁꯦꯟ ꯍꯥꯏ ꯂꯩ ꯃꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯅ ꯍꯣꯠꯅꯔꯨꯕꯗꯅꯦ ꯉꯁꯤꯗꯤꯅꯦ ꯉꯣꯕ ꯑꯩꯁꯦ ꯉꯣꯔꯦ ꯍꯧꯖꯤꯛ ꯐꯖꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯨꯝꯁꯤꯗꯅꯦ ꯏꯁꯧꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯡꯕ ꯅꯠꯇꯦꯕ ꯑꯩ ꯊꯕꯛ ꯋꯥꯗꯕꯁꯤꯗꯅꯦ ꯄꯣꯊꯥꯕ ꯈꯪꯗꯦꯕ ꯂꯩꯍꯧꯔꯣꯏ ꯁꯤꯗ ꯑꯩ ꯆꯩꯗ ꯆꯪꯉꯦ ꯋꯥꯔꯤ ꯐꯖ ꯁꯥꯟꯅꯁꯦꯕ ꯅꯪ ꯂꯣꯏ ꯂꯩꯍꯧꯔꯦꯕ ꯌꯨꯝꯁꯤꯗ ꯉꯥꯛꯇ ꯍꯜꯂꯛꯄꯗꯅꯦ ꯀꯣꯛ ꯃꯩꯈꯨ ꯀꯥꯔꯦꯕ ꯑꯩꯗꯤ ꯀꯅꯥ ꯇꯧꯍꯟꯒꯦ ꯑꯩꯅ ꯑꯗꯨꯗꯤ ꯅꯪ ꯅꯠꯇꯦ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯆꯣ ꯑꯗꯣ ꯀꯅꯥꯅ ꯄꯨꯊꯥ ꯉꯝꯗꯣꯔꯤꯒꯦ ꯃꯣꯕꯥꯏꯜꯁꯤꯗ ꯃꯤꯅ ꯄꯩꯁꯥ ꯊꯧꯂꯥꯏꯁꯤꯗꯤ ꯍꯥ ꯀꯅꯥ ꯊꯧꯂꯛꯏꯕ ꯍꯥ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯀꯔꯝꯕ ꯃꯤꯅꯅꯣ ꯄꯩꯁꯥ ꯊꯧꯂꯛꯏꯁꯦ ꯃꯩꯌꯥꯗ ꯅꯨꯡꯃꯩ ꯁꯠꯇꯣ ꯀꯥꯞꯇꯅꯅꯦ ꯅꯣꯡꯃꯩ ꯀꯥꯞꯅꯤꯅ ꯌꯨꯝꯁꯤꯕꯨ ꯅꯪꯒꯤ ꯅꯠꯇꯦꯗ ꯑꯗꯨꯒ ꯑꯣꯏꯔꯝꯁꯤꯅ ꯀꯩꯅꯣꯕ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯔꯤꯕ ꯍꯥ ꯅꯪꯁꯦ ꯃꯤꯅ ꯌꯥꯝ ꯉꯝꯕ ꯂꯧꯋꯦꯕ ꯅꯪꯁꯦ ꯅꯀꯣꯛꯁꯦ ꯃꯤꯅ ꯉꯝꯕ ꯂꯧꯋꯦ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯌꯨꯝꯁꯦ ꯍꯥꯏ ꯐꯖ ꯍꯥꯏ ꯑꯗꯩ ꯅꯪ ꯇꯥꯃꯣꯗꯩ ꯂꯧꯈꯤꯕ ꯁꯦꯟꯗꯣ ꯉꯁꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯄꯤꯒꯦꯗꯥꯏꯅꯦ ꯉꯥꯏ ꯈꯨꯔꯦ ꯅꯪ ꯃꯆꯤ ꯑꯩꯒꯤ ꯐꯨꯐꯝꯗꯨꯗ ꯂꯩꯕꯁꯦ ꯎꯞꯄꯤ ꯃꯥꯟꯗꯕꯁꯦ ꯐꯨꯔꯤꯉꯩꯁꯨ ꯄꯦꯟꯕ ꯅꯥꯏꯗꯦ ꯑꯃꯨꯛꯀꯁꯨ ꯐꯨꯅꯤꯡꯉꯦ ꯄꯥꯖꯤꯠ ꯄꯥꯎ ꯑꯩꯅ ꯅꯉꯣꯟꯗ ꯐꯨ ꯁꯥꯟꯅꯩꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯀꯣꯛꯇꯣ ꯌꯥꯎꯗꯦ ꯅꯪꯁꯦ ꯌꯨꯝꯁꯤ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯀꯔꯤ ꯍꯥꯏꯕ꯭ꯔꯣ ꯈꯨꯝꯃꯨꯅꯦ ꯅꯪ ꯅꯠꯇꯦ ꯍꯥ ꯑꯣꯏꯗ ꯄꯥꯗꯕꯗꯣ ꯉꯥꯡꯅ ꯅꯪ ꯁꯦꯟꯇꯔꯣ ꯁꯤꯗ ꯑꯃꯣꯏꯗꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯗꯕꯨ ꯀꯩꯅꯣ ꯃꯃꯥꯡꯗ ꯍꯥꯏꯗꯕꯁꯤꯕꯣ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯌꯣ ꯍꯥꯏꯕꯅꯣ ꯅꯪ ꯂꯨꯍꯣꯡꯕ꯭ꯔꯥ ꯁꯨꯡ ꯍꯣꯡꯒꯦ ꯅꯪꯅ ꯂꯨꯍꯣꯡꯕꯁꯤ ꯀꯩꯗꯧꯉꯩ ꯍꯣꯡꯗꯣꯏꯅꯣ ꯈꯪꯗꯕꯗꯨꯕꯣ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯝ ꯉꯥꯏ ꯂꯩꯈꯤꯗꯣꯏꯅꯣꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯤꯗꯗꯤ ꯌꯥꯎꯔꯤꯁꯤ ꯔꯦꯀꯣꯔꯗꯁꯦ ꯁꯤꯗꯗꯤ ꯂꯩꯔꯤꯁꯤ ꯀꯣꯔꯠꯇ ꯆꯠꯂꯒ ꯐꯖꯅ ꯖꯁꯃꯦꯟ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯥ ꯄꯨꯂꯤꯁꯇ ꯆꯠꯁꯤ ꯍꯥꯏꯕ꯭ꯔꯥ ꯀꯅꯥ ꯇꯥꯛꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯠꯇ꯭ꯔꯒ JCB ꯄꯣꯔꯛꯑꯒ ꯏꯟꯈꯥꯏꯔꯣ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯄꯥꯝꯕ ꯐꯝꯃ ꯈꯜꯂꯣ ꯑꯩ ꯒ꯭ꯌꯥꯟ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯦ ꯅꯪ ꯆꯪꯉꯣ ꯏꯃꯨꯡ ꯆꯪꯉꯣ ꯅꯪ ꯀꯩꯗꯧꯕꯩ ꯆꯪꯗꯣꯏꯅꯣ ꯍꯥ ꯑꯩꯈꯣꯏꯅ ꯉꯥꯡꯅꯩꯁꯤ ꯃꯥ ꯇꯥꯕ ꯌꯥꯕ꯭ꯔꯣ ꯇꯥꯃꯣ ꯃꯥ ꯇꯥꯕ ꯌꯥꯔꯣꯏ ꯀꯩꯗꯧꯕꯩ ꯌꯥꯗ꯭ꯔꯤꯅꯣ ꯆꯪꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯀꯩꯗꯧꯕꯩ ꯌꯥꯗ꯭ꯔꯤꯅꯣ ꯆꯪꯗꯣꯏꯒꯦ ꯌꯥꯔꯦ ꯅꯨꯄꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯐꯜꯂꯒ ꯉꯥꯡꯅꯤꯡꯗꯦ ꯈꯪꯕ꯭ꯔꯥ ꯐꯜꯂꯒ ꯉꯥꯡꯅꯤꯡꯗꯦ ꯇꯥꯃꯣ ꯅꯪꯗꯧ ꯇꯧꯅꯤꯡꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯍꯦꯛ ꯁꯤꯡꯉꯛꯇꯕ JCB 5 ꯈꯪꯉꯦꯗ ꯍꯣꯏ ꯉꯥꯛꯇꯪꯗ ꯇꯨꯝꯃꯦ ꯌꯨꯝꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯥꯟꯅꯕ꯭ꯔꯥꯕ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯅꯥꯈꯣꯏ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯆꯠꯄ ꯌꯥꯔꯣꯏ ꯆꯪꯉꯣ ꯌꯨꯝ ꯂꯥꯛꯑꯣ ꯑꯁ ꯂꯥꯛꯑꯣ ꯌꯨꯝꯗ ꯇꯣꯛꯈ꯭ꯔꯕ ꯇꯤꯟ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯕꯅꯤ ꯅꯪ ꯈꯪꯉꯣ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯟꯅ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯍꯦꯟꯅ ꯂꯩꯅꯤꯡꯗꯦ ꯌꯨꯝꯁꯤꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯂꯥꯛꯏꯉꯩꯗꯅꯦ ꯍꯧꯖꯤꯛ ꯂꯦꯝꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯋꯥ ꯁꯨꯝꯅ ꯉꯥꯡꯕꯤꯕ ꯌꯥꯗ꯭ꯔꯕ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤ ꯀꯩꯅꯣ ꯋꯥꯒꯤ ꯋꯥ ꯁꯨꯝꯅ ꯉꯥꯡꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯐꯥꯒꯤꯔꯕ ꯑꯩꯁꯨꯅꯦ ꯏꯃꯥ ꯂꯥꯛꯏꯉꯩꯁꯤꯗ ꯆꯠꯈ꯭ꯔꯒꯦ ꯊꯝꯂꯦ ꯌꯨꯝꯁꯤꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯦ ꯀꯩꯅꯣ ꯊꯝꯂꯦ ꯅꯪ ꯉꯥꯡꯉꯤꯁꯦ ꯍꯥ ꯁꯦꯜ ꯈꯔꯒꯤꯗꯃꯛꯇꯔꯕ ꯅꯪ ꯉꯁꯤ ꯊꯥꯗꯣꯛ ꯆꯠꯇꯣꯏꯁꯦ ꯍꯥ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯀꯅꯥꯅꯣ ꯍꯥ ꯅꯪꯒꯨꯝꯕꯅꯅꯦ ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯏꯆꯥꯗ ꯈꯣꯟꯀꯟꯒꯅꯨ ꯐꯥꯕ ꯅꯪ ꯃꯤꯒꯤ ꯃꯔꯟ ꯀꯌꯥꯝ ꯇꯣꯜꯂꯤ ꯍꯥ ꯃꯤꯒꯤ ꯃꯔꯟ ꯀꯌꯥꯝ ꯇꯣꯟꯒꯦꯕ ꯅꯪ ꯉꯁꯤ ꯑꯩꯅ ꯁꯦꯜ ꯇꯣꯜꯂꯤꯁꯤꯅꯦ ꯅꯃꯥꯅ ꯆꯍꯤ ꯂꯥꯛꯗ ꯈꯪꯕ꯭ꯔꯥ ꯅꯃꯥꯅ ꯆꯍꯤ ꯂꯥꯛꯗ ꯊꯣꯡꯕꯗꯒꯤ ꯍꯣꯏ 이bu모 나른디 ꯂꯩꯇꯅ 나른 ꯂꯩꯕ ꯀꯔꯤꯒꯤ ꯁꯥꯔꯤꯒꯦ ꯍꯥ 누피나 그리기 셀 파이다나 셀 타다리바 하 나라 레이바 그리기 사리 할래 예 우정아 신장하네 와리 사람 가나데 짜버시라 혹지마 짜버시라 그래도 왜 쳤더니 너 아버지 그래도 못 들어 하고 아이 잠깐에 이마나 나이가시다 아이 잠깐만요 나나 수레 있는데 나기 이마 빠빠시다냐 내가 오늘 건다 너 사스라 할래 할래
ꯑꯩꯈꯣꯏ ꯃꯦꯗꯥꯝꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯤꯀꯣ ꯍꯟꯗꯛ ꯑꯅꯧꯕ ꯂꯥꯛꯄꯅꯤ ꯀꯌꯥꯝ ꯁꯥꯊꯤꯒꯦ ꯍꯥꯏꯁꯤꯕꯣ ꯏꯁ ꯃꯥꯅ ꯐꯨꯗꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯂꯝ ꯍꯦꯟꯕ ꯀꯥꯡꯕꯨꯒꯩ ꯑꯗꯣ ꯑꯩꯒꯤ ꯊꯕꯛꯇꯣ ꯅꯪ ꯌꯥꯅꯕ ꯈꯔ ꯍꯥꯏꯕꯤꯌꯣ ꯃꯉꯣꯟꯗ ꯅꯠꯇꯦꯁꯦ ꯑꯩ ꯅꯪꯒꯤꯅꯦ ꯆꯥ ꯊꯛꯅꯕ ꯁꯦ ꯁꯤꯅ ꯑꯩꯈꯣꯏꯅꯤ ꯅꯪꯒꯤ ꯑꯣꯏꯕꯅꯦꯃꯤ ꯃꯦꯗꯥꯝ ꯈꯪꯍꯟꯕ ꯅꯠꯇꯦꯕ ꯑꯗꯨ ꯌꯥꯝ ꯁꯦ ꯅꯠꯇꯦ ꯃꯦꯗꯥꯝ ꯁꯤꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯦꯕ ꯁꯦ ꯆꯥ ꯊꯛꯅꯕ ꯑꯣꯏꯌꯣꯕ ꯅꯪꯁꯤꯗꯤꯕꯣ ꯑꯩꯈꯣꯏ ꯅꯪ ꯈꯪꯅ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯂꯥꯛꯑꯅꯤ ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯣ ꯑꯗꯨꯒ ꯃꯦꯗꯥꯝꯒ ꯅꯪꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯣ ꯀꯣ ꯍꯣꯏ ꯀꯌꯥꯝ ꯁꯥꯊꯤꯕ ꯑꯣꯏꯖꯥꯠꯅꯣ ꯑꯅꯧꯕꯅꯦꯁꯨ ꯍꯥꯏ ꯑꯩ ꯑꯝꯇ ꯈꯪꯅꯗ꯭ꯔꯤꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯑꯁ ꯑꯩꯅ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯐꯅꯤꯗ ꯏꯁ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯑꯣꯏꯗꯤ ꯁꯤ ꯂꯩꯔꯕꯅꯤꯅ ꯄꯤꯛ ꯃꯆꯥ ꯑꯃꯇꯪ ꯀꯥꯞꯁꯤꯜꯂꯨꯔꯒꯦ ꯃꯥꯟꯊꯣꯏ Hey, you stupid! ꯁꯣꯔꯤ ꯃꯦꯗꯥꯝ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜꯗ ꯀꯩꯗꯧꯕꯩ ꯆꯦꯜꯂꯨꯔꯤꯅꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯒꯤ ꯃꯔꯜꯅ ꯀꯌꯥꯝ ꯇꯣꯟꯁꯤꯜꯂꯕ ꯑꯩꯅ ꯁꯦꯜ ꯄꯨꯊꯕꯒꯤ ꯃꯔꯝ ꯅꯨꯄꯤꯗꯨꯅꯅꯦ ꯃꯃꯥꯗ ꯅꯤꯡꯁꯤꯜꯂꯒ ꯑꯩꯒꯤ ꯁꯦꯜ ꯄꯨꯝꯅꯃꯛ ꯃꯣꯏꯅ ꯂꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯋꯥ ꯇꯥꯕ ꯄꯥꯝꯗꯦ ꯅꯪꯅ ꯀꯔꯤꯁꯨ ꯁꯣꯏꯔꯨꯗꯅ ꯅꯨꯄꯤꯗꯨꯅ ꯅꯪꯉꯣꯟꯗ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯅꯪ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯁꯦ ꯀꯣꯔꯠꯅ ꯂꯦꯞꯀꯗꯕꯅꯤ ꯑꯗꯨꯗꯤ ꯃꯦꯗꯥꯝ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯆꯠꯂ ꯂꯧꯈꯠꯂꯗꯧꯅꯤ ꯅꯣꯏ ꯒ꯭ꯔꯨꯞꯇꯣ ꯂꯣꯏꯁꯤꯜꯂꯨꯔ ꯆꯠꯂꯣ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇꯤ ꯔꯦꯗꯤ ꯂꯩꯔꯦ ꯃꯦꯗꯥꯝ ꯑꯗꯣ ꯃꯦꯗꯥꯝ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯁꯤꯗ ꯌꯥꯝ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯝꯕꯅꯤ ꯍꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯗꯤ ꯅꯨꯄꯥ ꯑꯃꯗꯅꯦ ꯅꯨꯄꯥ ꯑꯃ ꯊꯣꯡꯅ ꯈꯪꯗꯦ ꯄꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯒꯅꯦ 5-6 ꯆꯦꯜꯂꯒ ꯃꯣꯏꯅ ꯂꯧꯔꯤ ꯄꯩꯁꯥ ꯃꯌꯥꯝꯁꯤꯗꯤꯅꯦ ꯑꯗꯨꯅ ꯍꯌꯦꯡ ꯅꯨꯄꯥ ꯑꯄꯪꯕ ꯈꯜꯂꯒꯅꯦ ꯂꯩꯁꯜꯂꯨꯗꯧꯔꯤꯁꯦ ꯅꯨꯄꯤ ꯊꯅꯥꯗꯣ ꯈꯔ ꯍꯥꯏꯒꯣ ꯌꯥꯔꯦ ꯆꯠꯂꯣ ꯆꯠꯁꯦ ꯍꯣꯏ ꯃꯦꯗꯥꯝ ꯆꯠꯁꯦ ꯅꯪꯕꯨ ꯅꯍꯥꯟ ꯃꯦꯗꯥꯝꯅ ꯉꯥꯡꯅꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯁ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯦꯗꯥꯝꯗꯣ ꯑꯁ ꯑꯩꯁꯨ ꯉꯥꯡꯅꯕ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤꯅꯦ ꯅꯣꯏ ꯃꯦꯗꯥꯝꯗꯣ ꯃꯤꯅ ꯉꯥꯡꯕ ꯁꯛꯄ ꯏꯇꯥ ꯇꯥꯗꯦꯅꯦ ꯀꯔꯤꯅꯣ ꯑꯁ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤꯅꯦ ꯉꯥꯡꯅ ꯁꯥꯟꯅ ꯋꯥꯈ꯭ꯔꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯗꯨ ꯅꯪ ꯂꯨꯄꯥ 100ꯒ ꯌꯥꯎꯔꯤꯕꯣ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯍꯥꯟꯁꯨ 500 ꯄꯤꯔꯗꯨꯕꯨ ꯆꯠꯄꯤꯔꯣꯁꯤ ꯁꯦ ꯆꯅꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯊꯣꯛꯂꯛꯑꯔꯕꯅꯤ ꯅꯪ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯅꯔꯣ ꯊꯣꯛꯂꯛꯑꯕꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯈꯟꯕꯗ ꯑꯩꯗꯤꯅꯦ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯁꯤꯗ ꯅꯪꯅ ꯃꯐꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯑꯒ ꯑꯩꯕꯨ ꯎꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯊꯧ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏꯅ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯅꯪ ꯂꯥꯛꯀꯗꯕ
ꯑꯗꯨ ꯇꯥꯎ ꯑꯩ ꯂꯩꯁꯦ ꯇꯥꯃꯣꯗꯒꯤ ꯂꯨꯄꯥ ꯂꯥꯛ ꯅꯪꯒ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯆꯠꯂ ꯉꯝꯃꯣꯏ ꯍꯥꯟꯅꯒꯤ ꯁꯦꯟꯄꯨꯗꯤ ꯏꯁ ꯑꯃꯨꯛ ꯄꯨꯕꯤꯌꯣꯌꯦ ꯅꯪꯒꯤꯗꯤ ꯄꯣꯔꯤ ꯀꯥꯟ ꯄꯝꯃꯣ ꯍꯥꯏꯖꯤꯜꯂꯛꯄꯩ ꯋꯥꯔꯤꯅꯤꯅꯦ ꯅꯠꯇꯦ ꯃꯤ ꯇꯥꯎ ꯁꯣꯝꯗ ꯌꯥꯗꯗꯩꯅꯦ ꯑꯩ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒꯅꯦ ꯇꯥꯃꯣꯒꯤꯗꯣ ꯄꯨꯟꯅ ꯑꯗꯨꯝ ꯁꯦꯟꯗꯣꯏ ꯁꯤꯜꯂꯦ ꯄꯨꯟꯅ ꯑꯗꯨꯝ ꯁꯤꯡꯉꯒꯦꯕ ꯁꯤꯡꯉꯅꯤ ꯅꯪ ꯌꯥꯅꯕꯗ ꯁꯤꯜꯂꯣꯕ ꯑꯗꯩ ꯆꯥꯕꯗꯤ ꯃꯊꯪꯗꯗꯤ ꯆꯥꯕꯁꯨ ꯁꯥꯏꯔꯒ ꯏꯟꯖꯟꯕꯤꯔꯣ ꯏꯇꯥꯎ ꯍꯥꯏꯔꯛꯑꯅꯤ ꯑꯁ ꯅꯪꯁꯤꯅ ꯃꯔꯨ ꯑꯃ ꯏꯟꯖꯜꯂꯒꯦ ꯌꯥꯗꯕꯩꯅꯤꯁꯦ ꯑꯩꯗꯤ ꯏꯇꯥꯎ ꯅꯠꯇꯅ ꯑꯩ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣ ꯍꯣꯏꯅꯦ ꯑꯗꯣ ꯑꯁ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗꯨꯒ ꯑꯁ ꯑꯩꯗꯤ ꯑꯅꯤꯁꯦ ꯍꯥꯏꯕꯗꯅꯦ ꯀꯔꯥꯡ ꯁꯦꯒꯥꯏꯔꯦꯗꯅ ꯍꯦꯅꯤ ꯇꯣꯡꯕꯗ ꯑꯗꯨ ꯅꯪ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯑꯩ ꯁꯣꯝꯗ ꯌꯥꯗꯕꯩꯅꯤ ꯍꯥꯏꯔꯒ ꯃꯁꯛꯁꯤꯒ ꯂꯥꯟꯖꯗꯕ ꯁꯥꯔꯤ ꯍꯥꯟꯅꯩ ꯁꯦꯟꯕꯨ ꯄꯤꯗꯦ ꯑꯗꯨꯒ ꯁꯦꯟ ꯄꯨꯒꯤꯌꯦ ꯆꯠꯂꯣ ꯏꯇꯥꯎ ꯊꯥꯛꯇꯅ ꯅꯪ ꯌꯥꯝ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ ꯑꯩ ꯌꯥꯗꯕꯩꯅꯤ ꯍꯥꯏꯕ ꯁꯣꯝ ꯅꯥꯀꯟꯗ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯅꯪꯅ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯍꯌꯦꯡꯗꯣ ꯂꯥꯛꯑꯣ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯁꯥꯟꯅꯁꯦ ꯑꯩ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯀꯩꯅꯣꯝꯗꯤ ꯇꯧꯕꯅꯤꯀꯣ ꯅꯪ ꯅꯌꯨꯝ ꯍꯤꯡꯒꯣꯜ ꯄꯥꯏꯗꯅ ꯏꯕꯣ ꯅꯪ ꯅꯨꯄꯤꯁꯨ ꯌꯥꯎꯈꯤꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯑꯁ ꯅꯪ ꯑꯗꯨꯗꯤ ꯍꯦꯕꯂꯦ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯍꯦ ꯑꯗꯩ ꯅꯪꯅ ꯁꯦꯟ ꯄꯨꯒꯦ ꯍꯥꯏꯁꯤꯕꯣ ꯅꯪ ꯅꯨꯄꯤꯗꯨꯕꯨ ꯁꯅꯥ ꯂꯤꯀꯣꯟꯒ ꯑꯝꯇ ꯁꯤꯕꯤꯗ꯭ꯔꯣ ꯍꯥ ꯑꯗꯨꯗꯤ ꯃꯥꯏ ꯑꯗꯨꯗꯤ ꯁꯣꯛꯅꯤꯡꯗꯦꯗ ꯏꯇꯥꯎ ꯑꯩꯁꯨ ꯌꯥꯝꯅ ꯃꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯊꯥꯗꯔꯤꯕ ꯁꯦꯟ ꯈꯨꯊꯥꯗꯒꯗꯣ ꯑꯩ ꯂꯨꯍꯣꯡ ꯂꯣꯏꯔ ꯃꯇꯨꯡꯗꯗꯤ ꯈꯪꯒꯗꯧꯔꯒꯦ ꯏꯇꯥꯎ ꯌꯥꯔꯦ ꯆꯠꯂꯣ ꯍꯌꯦꯡ ꯁꯥꯟꯅꯔꯁꯤ ꯆꯠꯂꯣ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯆꯠꯂꯣ ꯉꯁꯥꯏꯗꯩ ꯇꯥꯃꯣ ꯑꯗꯣ ꯅꯪ ꯌꯥꯅꯕꯗꯤ ꯈꯔ ꯍꯥꯏꯌꯨꯀꯣ ꯏꯇꯥꯎ ꯑꯩ ꯇꯧꯒꯦꯕꯅꯦ ꯅꯪꯕꯣ ꯁꯣꯏꯔꯔꯣꯏꯀꯣ ꯏꯇꯥꯎ ꯁꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯌꯥꯅꯕꯗꯤ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯂꯧꯈꯣꯛꯀꯨꯝꯗ ꯂꯦꯟ ꯇꯥꯔꯦ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯆꯣ ꯏꯇꯥꯎ ꯅꯪꯁꯨ ꯈꯤꯇꯪꯗꯤ ꯈꯟꯕꯤꯕ ꯌꯥꯕꯅꯤ ꯅꯣꯏ ꯇꯥꯃꯣꯗꯁꯨ ꯈꯔ ꯍꯥꯏꯕꯤ ꯌꯥꯕꯅꯤ ꯑꯩꯁꯨ ꯅꯨꯄꯤ ꯆꯦꯜꯂꯒ ꯁꯣꯝꯗ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯗꯕꯤꯒꯤ ꯉꯥꯏ ꯂꯩꯔꯦ ꯑꯗꯨ ꯅꯣꯏꯅ ꯌꯨꯝꯗꯨꯗ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯁꯜꯂꯦ ꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛ ꯏꯁꯧ ꯂꯥꯡꯅꯔꯦ ꯈꯠꯅꯔꯦ ꯃꯃꯥ ꯂꯥꯛꯑꯦ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯄꯤꯁꯨ ꯈꯥꯏꯅꯔꯦ ꯑꯩꯁꯦ ꯀꯣꯠ ꯀꯥꯗꯣꯔꯦ ꯍꯧꯖꯤꯛ ꯅꯣꯏ ꯇꯤꯟꯅꯔꯨꯕꯤ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯅꯔꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯤꯒꯤ ꯃꯔꯟ ꯇꯣꯜꯂꯗꯤ ꯈꯔꯁꯨ ꯁꯤꯡꯗꯣꯛꯄ ꯇꯝꯃꯣ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯥꯡꯗꯦ ꯆꯣꯞ ꯇꯥꯕ ꯑꯗꯨꯝ ꯄꯩꯁꯥ ꯄꯥꯏꯕ ꯁꯥꯔꯣꯗꯤꯅꯦ ꯑꯗꯨꯝ ꯆꯣꯞ ꯇꯥꯕ ꯃꯤꯒꯤ ꯃꯔꯟꯅ ꯑꯃꯗꯃꯨꯛ ꯄꯨꯁꯜꯂꯤ ꯑꯩꯈꯣꯏ ꯇꯥꯃꯣꯗꯪꯗꯁꯨ ꯑꯣꯏꯔꯝꯃꯣꯏ ꯅꯪ ꯄꯨꯔꯦ ꯑꯇꯣꯞꯄꯗ ꯄꯨꯗ꯭ꯔꯣ ꯄꯨꯗꯦꯍꯦ ꯇꯥꯃꯣ ꯅꯪꯅꯤ ꯂꯨꯄꯥ ꯀꯌꯥ ꯁꯨꯔꯦ ꯄꯨꯕ ꯑꯁ ꯂꯨꯄꯥ ꯂꯥꯛ 2 ꯈꯛꯇꯅꯤꯗ ꯂꯥꯛꯑꯅꯤ ꯑꯩꯅ ꯈꯪꯕꯗꯤ ꯂꯥꯛꯑꯅꯤ ꯍꯦꯟꯕ ꯃꯥꯜꯂꯤꯗ ꯑꯁ ꯍꯦꯟꯗꯦꯃꯤ ꯌꯣ ꯑꯗꯨꯝ ꯆꯣꯞ ꯇꯥꯕ ꯈꯔ ꯁꯤꯡꯗꯣꯛꯄ ꯇꯝꯃꯣ ꯑꯗꯨꯗꯤ ꯌꯥꯔꯣꯏꯌꯦ ꯑꯗꯨ ꯇꯥꯃꯣꯗ ꯈꯔ ꯍꯥꯏꯕꯤꯌꯣꯕ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯌꯥꯗꯅ ꯇꯧꯔꯤꯅꯦ ꯍꯣꯏ ꯇꯥꯃꯣꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯐꯔꯒꯗꯤ ꯌꯥꯝ ꯐꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯎꯟꯇ꯭ꯔꯥ ꯄꯨꯇ꯭ꯔꯥ ꯑꯃ ꯆꯠꯄꯤꯁꯦ ꯃꯩ ꯏꯁꯤꯡ ꯆꯪꯗꯕꯤꯁꯦ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯑꯗꯨꯅ ꯀꯣꯠ ꯀꯥꯏꯁꯦ ꯀꯔꯝ ꯀꯥꯟꯗꯩ ꯀꯥꯏꯅꯣ ꯀꯅꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯦꯁ ꯃꯄꯥꯝ ꯍꯦꯛ ꯆꯠꯈꯤꯕ ꯍꯦꯛ ꯌꯧꯕ ꯆꯦ ꯊꯥꯖꯜꯂꯒ ꯁꯣꯃꯣ ꯂꯥꯛꯑꯦ ꯌꯨꯝꯗ ꯆꯠꯂꯦꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯩꯕꯨ ꯀꯅꯥ ꯄꯥꯏꯒꯦ ꯑꯁ ꯑꯗꯨꯁꯨ ꯑꯩ ꯀꯅꯥꯝ ꯑꯣꯏꯔꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯀꯅꯥ ꯉꯥꯟꯊꯣꯏꯗꯣ ꯄꯨꯂꯤꯁ ꯑꯣꯏ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯏꯁ ꯑꯗꯨꯗꯣ ꯑꯁ ꯉꯥꯟꯊꯣꯏꯔꯝꯃꯕꯩꯁꯦ ꯍꯣꯏ ꯉꯥꯟꯊꯣꯏꯗꯤ ꯑꯦꯁꯥꯏ ꯑꯣꯏ ꯂꯩꯔꯝꯕꯅꯦ ꯃꯤ ꯑꯩ ꯀꯦꯁꯁꯦ ꯃꯥꯅ ꯄꯥꯏ ꯂꯩꯔꯝꯕꯅꯦꯕ ꯑꯩꯗꯤ ꯂꯣꯏꯔꯦ ꯂꯣꯏ ꯂꯣꯏꯔꯦ ꯑꯩ ꯄꯨꯟꯁꯤꯁꯦ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯅꯪ ꯍꯥꯔꯗꯤꯁ ꯕ꯭ꯔꯣꯀꯟ ꯑꯣꯏꯔꯦ ꯑꯁ ꯏꯇꯥꯎ ꯅꯪ ꯑꯃꯨꯛ ꯀꯔꯦꯝꯅꯔ ꯑꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯁꯣꯝ ꯅꯥꯀꯟꯗꯅꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯪꯅꯁꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯉꯥꯟꯊꯣꯏꯗꯣ ꯑꯩ ꯂꯧꯕ ꯌꯥꯏꯅꯦ ꯌꯥꯗ꯭ꯔꯣ ꯑꯁ ꯈꯪꯗꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯄꯜꯂꯛꯈꯤꯕꯁꯦ ꯑꯩꯅꯦ ꯇꯥꯃꯣꯗꯣꯅꯦ ꯅꯪꯅꯈꯔ ꯐꯖꯅ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ ꯑꯁ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯣꯛꯈ꯭ꯔꯣꯗ ꯄꯩꯁꯥꯒꯤ ꯅꯨꯡꯁꯥꯒꯤ ꯇꯧꯔꯣ ꯑꯗꯩ ꯀꯩꯅꯣꯗꯨꯕꯨ ꯑꯗꯩ ꯄꯨꯂꯤꯁ ꯑꯣꯏꯔꯝꯃꯤ ꯑꯁ ꯑꯩꯗꯤ ꯕꯔꯗꯣ ꯃꯤꯑꯣꯏꯕꯁꯦ ꯇꯥꯎ ꯀꯩꯅꯣꯅꯦ ꯍꯥꯏꯔꯣꯅꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯉꯁꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯆꯠꯈ꯭ꯔꯦꯗꯅ ꯄꯩꯁꯥ ꯈꯔ ꯀꯥꯔꯒ ꯑꯗꯣ ꯃꯤꯑꯣꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯕꯁꯤꯃꯗꯤꯅꯦ ꯃꯈꯣꯏꯁꯨ ꯈꯔ ꯈꯪꯖꯅ ꯌꯥꯒꯣ ꯈꯨꯕꯥꯛ ꯈꯨꯅꯝꯅꯦ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯃꯇꯝꯗꯅꯦ ꯁꯤ ꯆꯨꯝ ꯆꯠꯄꯁꯦ ꯀꯩꯁꯨ ꯀꯥꯟꯅꯗ꯭ꯔꯕꯅꯦ ꯈꯪꯕ꯭ꯔꯥ ꯁꯤ ꯈꯨꯗꯥꯡ ꯈꯔ ꯇꯧꯗꯗꯤꯅꯦ ꯅꯄꯨꯟꯁꯤꯗ ꯃꯤ ꯑꯣꯏ ꯉꯝꯃꯣꯏ ꯏꯕꯨꯡꯉꯣ ꯑꯩ ꯋꯥꯈꯜ ꯇꯥꯗꯦ ꯅꯪ ꯋꯥꯈꯜ ꯇꯥꯎ ꯀꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯅꯪ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯍꯧꯔꯒꯦ ꯈꯜꯂꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯅ ꯏꯀꯥꯏ ꯍꯨꯟꯗꯣꯛꯇꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯕꯤꯔꯅꯤ ꯈꯜꯂꯨꯕꯅꯤ ꯁꯤꯗ ꯑꯩꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯤ ꯀꯩꯅꯣ ꯅꯁꯥꯅ ꯅꯔꯥ ꯂꯥꯜꯂꯨꯔꯕꯗꯤ ꯅꯁꯥꯅ ꯑꯗꯨꯝ ꯐꯪꯖꯕ ꯊꯣꯛꯏꯅ ꯑꯗꯨꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑ ꯅꯪꯅ ꯋꯥꯀꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯋꯥꯐꯝꯁꯤꯗ ꯑꯩꯅ ꯂꯥꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯊꯥꯖꯕ꯭ꯔꯥ ꯅꯪꯁꯦ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯁꯨꯝ ꯈꯟꯖꯜꯂꯨꯔꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯏꯀꯥꯏꯅ ꯆꯪꯖꯔꯛꯑꯒ ꯅꯪꯒꯤ ꯃꯇꯦꯡ ꯅꯤꯕꯁꯦ ꯑꯩꯁꯨ ꯅꯤꯅꯤꯡꯗꯦ ꯑꯗꯨꯕꯨ ꯅꯪ ꯑꯩ ꯂꯣꯏꯅꯔꯝꯃꯤ ꯇꯤꯟꯅꯔꯝꯃꯤ ꯈꯪꯅ ꯆꯥꯟꯅꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯑꯁꯦ
ꯅꯪꯉꯣꯟꯗ ꯂꯤꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯕꯨ ꯅꯪꯒꯤ ꯅꯆꯤꯟꯗꯩ ꯊꯣꯛꯂꯛꯏꯗꯨꯕꯨ ꯅꯪꯒꯤ ꯅꯃꯥꯏꯁꯤ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯝꯇ ꯐꯥꯎꯗꯕ꯭ꯔꯥ? ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯤꯡꯁꯤꯡꯗꯒꯩ ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃ ꯆꯠꯈ꯭ꯔꯒ ꯅꯪꯒꯤ ꯋꯥꯔꯕ ꯇꯥꯔꯕ ꯃꯇꯝꯁꯤꯗꯅ ꯅꯪꯒꯤ ꯀꯥꯟꯅꯕꯝ ꯅꯪꯒꯤ ꯇꯣꯡꯖꯕꯝ ꯊꯤꯔꯛꯏꯁꯤꯕꯨ ꯅꯪꯕꯨ ꯃꯤꯔꯣ? ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯨ ꯅꯃꯥꯏꯗꯣ? ꯈꯟꯊꯖꯧꯑꯣ ꯅꯀꯣꯛꯇꯣ ꯃꯨꯟꯅ ꯂꯩꯇꯦꯡꯒꯤ ꯄꯥꯟꯕ ꯅꯠꯇꯦ. ꯑꯩ ꯑꯣꯏꯖꯕ ꯐꯪꯅꯤ ꯅꯪꯉꯣꯟꯗ ꯇꯥꯠ ꯇꯧꯅꯤ ꯍꯥꯏꯔ ꯆꯪꯉꯛꯈꯤꯕꯁꯨ ꯅꯠꯇꯦ ꯁꯨꯝꯅ ꯈꯛꯀꯤ ꯃꯤꯅꯨꯡꯁꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯄꯅꯤ ꯃꯤꯅꯨꯡꯁꯤ ꯀꯔꯝꯕ ꯃꯤꯅꯨꯡꯁꯤ? ꯅꯪꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯅꯠꯇ꯭ꯔꯥ? ꯃꯇꯝꯗꯨꯗꯅ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯎꯗꯕꯤꯗ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯅꯪꯒꯤ ꯀꯥꯟꯅꯕ ꯐꯪꯉꯝꯗꯥꯏꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯑꯩ ꯃꯁꯛ ꯈꯪꯉꯛꯄ. ꯐꯔꯦ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯑꯔꯣꯏ ꯄꯨꯟꯁꯤꯒꯤ ꯏꯟꯈꯠꯂꯛꯄ ꯇꯥꯟꯀꯛꯇ ꯊꯃꯣꯏꯗ ꯑꯍꯥꯟꯕ ꯇꯥꯈꯤꯕ ꯅꯨꯡꯁꯤ ꯃꯃꯤꯗꯣ ꯉꯁꯤꯁꯨ ꯀꯣꯛꯇ꯭ꯔꯤ.